ꯑꯍꯥꯟꯕꯃꯛꯇꯗ ꯄ꯭ꯔꯃꯦꯁꯣꯔꯅ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯕ ꯃꯤꯇꯩ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖꯦꯁ ꯐꯤꯆꯔꯁ ꯍꯥꯏꯅ ꯀꯧꯖꯩ꯫ ꯉꯁꯤ ꯅꯩꯅꯒꯗꯕ ꯁꯔꯨꯛ ꯑꯁꯤ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯊꯥꯡꯅꯥꯎ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯃꯤꯇꯩꯂꯣꯟ ꯗꯤꯛꯁꯅꯥꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯖꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯤꯇꯩꯂꯣꯟꯒꯤ ꯒ꯭ꯔꯥꯃꯥꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯤ ꯃꯤꯇꯩꯂꯣꯟꯒꯤ ꯂꯣꯟꯆꯠꯂꯣꯟꯒꯤ ꯃꯇꯥꯡꯗꯅꯤ ꯉꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤꯅ ꯄꯦꯖ ꯅꯝꯕꯔ 25 ꯄꯦꯖ ꯅꯝꯕꯔ 15ꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯊꯪ ꯍꯥꯏꯖꯔꯛꯂꯒꯦ꯫ ꯉꯁꯤ ꯅꯩꯅꯒꯗꯕ ꯃꯤꯇꯩꯂꯣꯟꯒꯤ ꯂꯣꯟꯆꯠꯂꯣꯟꯒꯤ ꯃꯇꯥꯡꯗ ꯃꯤꯇꯩꯂꯣꯟꯒꯤ ꯒ꯭ꯔꯥꯃꯥꯔꯒꯤ ꯃꯇꯥꯡꯗ ꯃꯤꯇꯩꯂꯣꯟ ꯂꯣꯟꯆꯠꯂꯣꯟ ꯃꯤꯇꯩꯂꯣꯟ ꯒ꯭ꯔꯥꯃꯥꯔ ꯃꯤꯁꯥꯃꯛ ꯃꯤꯡꯍꯨꯠ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯔꯤꯐ꯭ꯂꯦꯛꯁꯤꯚ ꯄ꯭ꯔꯣꯅꯥꯎꯟ ꯊꯧꯇꯥꯛ ꯚꯥꯕ ꯑꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕ ꯊꯧꯗꯧ ꯑꯦꯛꯁꯟ ꯑꯗꯨꯅ ꯊꯧꯕꯨ ꯁꯕꯖꯦꯛ ꯑꯃꯁꯨꯡ ꯊꯧꯑꯣꯏꯐꯝ ꯑꯣꯕꯖꯦꯛ ꯑꯅꯤꯃꯛ ꯈꯪꯍꯜꯂꯕꯗꯤ ꯃꯤꯡꯍꯨꯠꯀ ꯂꯣꯏꯅꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯡꯍꯨꯠ ꯇꯨꯡꯇꯛ ꯑꯗꯨꯕꯨ ꯃꯤꯁꯥꯃꯛ ꯃꯤꯡꯍꯨꯠ ꯍꯥꯏꯕꯗꯤ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯔꯤꯐ꯭ꯂꯦꯛꯁꯤꯚ ꯄ꯭ꯔꯣꯅꯥꯎꯟ ꯀꯧꯏ꯫ ꯊꯧꯇꯥꯛ ꯑꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕ ꯊꯧꯗꯧ ꯑꯗꯨꯅ ꯊꯧꯕꯨ ꯑꯃꯁꯨꯡ ꯊꯧꯑꯣꯏꯐꯝ ꯑꯅꯤꯃꯛ ꯈꯪꯍꯜꯂꯕꯗꯤ ꯃꯈꯥ ꯇꯥꯕ ꯍꯥꯏꯖꯔꯛꯀꯦ꯫ ꯊꯧꯇꯥꯛ ꯑꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕ ꯊꯧꯗꯧ ꯑꯗꯨꯅ ꯊꯧꯕꯨ ꯑꯃꯁꯨꯡ ꯊꯧꯑꯣꯏꯐꯝ ꯑꯅꯤꯃꯛ ꯈꯪꯍꯜꯂꯕꯗꯤ ꯃꯤꯡꯍꯨꯠꯀ ꯂꯣꯏꯅꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯡꯍꯨꯠ ꯇꯨꯡꯇꯛ ꯑꯗꯨꯕꯨ ꯃꯤꯁꯥꯃꯛ ꯃꯤꯡꯍꯨꯠ ꯀꯧꯏ꯫ ꯃꯤꯁꯥꯃꯛ ꯃꯤꯡꯍꯨꯠ ꯍꯥꯏꯕꯗꯤ ꯔꯤꯐ꯭ꯂꯦꯛꯁꯤꯚ ꯄ꯭ꯔꯣꯅꯥꯎꯟꯁ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗꯤ ꯔꯤꯐ꯭ꯂꯦꯛꯁꯤꯚ ꯄ꯭ꯔꯣꯅꯥꯎꯟ ꯑꯁꯦ ꯏꯪꯂꯤꯁꯇ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ When the doer is both the subject and object of the action expressed by the verb, the pronoun suffix word is called reflexive pronoun. मरम अदुना reflexive pronoun अमा हाइबसी कइनो हाइबदा verb अदुना फोंदोक्लिबा थौदौ अदो subject ए थौबु अमसुं object थौइफम ओइरबदी अदुगुम्बा pronoun suffix अदुबु आइखोना करि कवेदा reflexive pronoun कवि। अदुगी खुदमदी कइनो हाइबदा example दा अहानबदा अइना इसामक्ता फुई अइना इसामक्ता फुई इंग्लिश हायरगा I beat myself अइ इसामक्ना इसादा फुई हायरगासु याय। अदुदी मखा ताबा reflexive pronoun की example अमुक पिजरके। अनिसुबा खुदमदा महाकना मसामक्ता सोहल्ली इंग्लिश की स्पेलिंग दा महाकना मसामक्ता सोहल्ली महाक मसामक्ना मसादा सोहल्ली असुना हायरगासु याय। अदि इंग्लिश दा हायरगा he injured himself द नोट दा यंगसिनगदबदा मथक्ता हायरिबसिंग असि इसामक्ता अइ सोमदा इजगरिबा इसामक्ता हायरिबसे myself मसामक्ता अदि himself मथक्ता हायरिबा मसामक्ता हायरिबसे थौओइफम अदि ऑब्जेक्ट नाक्तनी हायबदी अहानबगी एग्जांपल दा इसामक्ता हायरे अनिसुबा एग्जांपल दा मसामक्ता हायरे हायरिबसिंग असे थौओइफम ऑब्जेक्ट नाक्तनेबा अइना महाकना अइना हायरगा इंग्लिश दा I महाकना हायरगा इंग्लिश दा he सिंग असि थौबु सब्जेक्ट नाक्तनी वाहै परेंग अहानबदा फुई भावना अइना इसामक्ता खंगली सिदा हायबसि करिनो हायबदा अहानबगी एग्जांपल दा फुई हायरिबा भावसे मसिना हायबदी सिदा लैबा फुई हायरिबा भाव असिना खंगलीबसि करिनो हायबदा अइना हायरिबा सब्जेक्ट असिने इसामक्ता हायरिबने ऑब्जेक्ट अनिमक्सि खंगले हायब। अदि मथंगदा अनिसुबदा अमु हायजरके अनिसुबदा सोहल्ली भावना महाक मसामक्ता ऑब्जेक्ट अनिमक फोंदोई हायबदी अनिसुबा एग्जांपल सिदा हायरिबा सोहल्ली हायरिबा भाव असिना
mana phongdoklibase thogdosina phongdoklibsi karino haibada mahakna haiba subject asine masamakta haiba object asine asimak animak ase phongdoeba sigi bhab asina solli haiba sing asina maramaduna asigumba minghut tungtap sing isamak maise masamak himself animak misamak minghut reflexive pronoun ngakani maramaduna mamangdesu haija khare minghut tungtap haisi karino haibada minghut haibana pronoun haibani tungtap haibana suffix haibani aduna minghut tungtap oiba pronoun suffix oiriba isamak amasung masamak haiba animak se misamak minghut haibadi english ta haiba reflexive pronoun haina khangnai adudi makhataba mitai lolda iriba mitai mayek sing ase english spelling de onthok patar gadi karam ba lonsa lon haibdi grammar yawge haibdo amuk makhata ba amuk nainajar ke mitai lon gi lonsa lon mate ama hapsaraga sidede yembio mitai lol grammar mitai lol gi grammar ahan ba esari wan gi matang da hana hajere ke Asterisk number 1 is the inapta lum hape. Mitelo have matamda inapta lum hape. And asterisk number 1 the inapta lum half you say FT ni have the falling tolly masi E gamane. Aduga inapsida kariguma yet lum hapum the target masi rising tony arti harisi rising tony masi karigamane have the I gamane. Mokui singase secondary symbol ngakani mitelo on the hierarchy set up ngakani. Anisuba da mo hajege thokta haiba bahab haibigi matang da mo manager ke thokta haiba matam da english da t is o u t a a k thokta ai asumna I ana atab ki matung da lonsum leiraba haibidi sideida atab ti sideida tilda atab yaure sideda ko lonsum leire aduna atab ki matung da lonsum leiraba khonthok asangba ai rising tone oirabadi English ta ibada seasonai ana sidida iriba thokta haiba matamda sidida makhada yengbe thokta harise sidida ji sidida hape maram aduna karigumba aikhoina mitai meki punsin aduna wahai ama i matamda lonsumna lorebdi amni losunggi mamangda leiba mapung medo atab yaw targadi haibdi long tone oirba tarbadi English ta iba matamda haibdi double a oigani Masangda ahun subogi astarki matang sida amu hajarake ahun suba astarki da phongdok liba haiba wanana phongdok liba haibsi english ta im matamda FONG DOKLIBA mathakta phaina line ma singi phongdok liba haiba si matang dani hajarakadaba si bana loiba wahaigi mamangda atap maye yawba mapung maye leiraba sida phongdok liba haiba matam sidida bana loiba wahaigi mamangda leiriba mapung me singa sida seitap yawi aduna bana loiba wahaigi mamangda seitap me yawba mapung me leiraba haibadi ba haiba wahai asigi mamang sidida kai seitap yawba me leiba sidida ba haiba me simangda seitap yawba mapung me leiba sini sida haijariba se aduga ba asi khontoki khujing amada leirabadi bada atab hakbi haba adi si matang da mo hajarake phongdok liba hai matamda phong do liba haina khontoki khujing mari sinai amukan hajage phongdok liba haibada phong do liba khontoki mari si khontok mari yawi sidaida khontoki khujing adi syllable mari yawi karigumba arobda yauriba ba sina atap tapam da targadi maki khothoki khujing ase handagi ganeba haibadi phong do lip haida ahum thokpa haidi khothoki khujing ahum da loisin gi ganeba ba da atap yaurum da targadi ba da atap happy bisina phongdo liba haibsi phongdo liba haibsi da ba da atap hapjina khangali bisi karino haibada ba da atap 하블리브 아시나 동안바 콘토키 구징 아무네 마르마두나 봉독리브 하이브 마tamda 콘토키 구징 머리 수브네 까리금바 바시데다 아탑 여름 따르가디 마세 콘토키 구징 어훔들로 상인 하이브디
home, dog, live haina sumaina lotion ki gani maram duna haiba wahai asidida ba jida atap hakani makha taba exit number 4 gi matang da mu hajirake exit number 4 jida aina isamakta free haibisda aina haiba matam jida sigi matang sini hauji nener kadaije aina da nada atap habliba ase ai na asi thobu oibagini maramaduna aina isamakta free hai matamda nada atap hablibase masi karigino haiba targadi masi thobu oibagidneba maramaduna masi kanagumba mi amna nasida atap haptabida he sijine masi sijinabagi mahutta nada atap hapaga sijinagadabani matang asida ngasigi oinadi mitai lolgi grammar gi matang da hadi mitai lolgi lochat lolgi matang da hajab loijare channel asigi maming Manipur languages features haina kauje ngasi neina khiba asida mitai lolgi lochat lolgi matang da awat apa yarga su ahan ba yengbi borgadi comment kya pibiro subscribe to video amdi awat apa kaya haibiro masangi upload tabu matam da aikoi punna unamina bo honasi channel asida maru oina mitai lolgi dictionary habidi mitai lolgi wahai thangnaugi matangda maru oina mathang sandokjagani mathangi upload tabu matamda mitai lolgi dictionary gi matangda su amuk sandokjaragani matang asida hainingbadi mitai lolgi dictionary ama ibu matamda madugi matung inba mitai lolgi lonchat lol grammar laigadamni mitai lolgi lonchat lol grammar yaudaba mitai lolgi wahai thangnau adudi mara yaudaba pambi amagumri maramaduna mitai lolgi grammar nayo matam jida ikona yamna maru oina ikona yengshinba darkar oi amadi mitai lolgi wahi thangnau adi mitai lolgi dictionary ese khangnabida makta mitai lolgi grammar gi matangda su channel asida habdi Manipur language feature asida matang sandok charage yengbiri bakuri makbu angkam prameswarna ikai kumna uchari mathangi upload to matamda ikoi puna amu unaminasi